अहानबदा मरुइबा पाउ पिजरी गवर्नरना तरेनिगी मनुंगदा खुलाइसिंग पिखलंगनबा खंगनख्रबा मतुंगदा सिक्युरिटी फोर्स दा खुलाइसिंग लेप्तना पिखनरकली पोपी पाम्बी यान्धत्पा अमदी ड्रग की मायोक्ता चंगचिलिबा लांजंग असेदा थवाई यावना मथौ तौरिबा सिक्युरिटी फोर्स सिंगबु एक्ससीएम ना थागतपा फोंदोरकली साइबर क्राइम गा मरी लेनबा थबक थवोंग सिंगदगे मियामना चेक्सिन लेबियु nganगोम उतम अदि रिजाइन तौख्रबा सीएम अमुक हना हलकलरोय एमएलए रामेश्वर Kurumjari Mami TV Pau Meeting Tabiriba Pumnamakpu Nirupama Mutumna Taramna Okchari Pau Sandongna Pizari Governor Ajay Kumar Balana Numit Tare Nigi Manungda Aina Yadaba Maongda Pairiba Kusukulai Singh Pikhalakna Bakhangan Kraba Matungda Security Force da Kusukulai Singh Leptana Pikhanarakli State Police ki Control Room na Thadorokpa Warol Amada Thobal gi SPO Office da Thobal Police Station ki Manungda Leiba Mioi Kharana ngarang Kusukulai Singh surrender tawrakli hairi Kulai Singh adugi manungda SMG carbine ama tear gas gun ama sniper rifle ani double barrel nongmai ama single barrel nongmai ama .38 mm gi pistol ama 2-inch mortar shell ani IED bomb ani hand grenade taret amasung radio set ama yauri hairi Imphal East ki SPO office ta Hengang police station gi manung jana leiba mioi kharana surrender tawrakhi ba Kulai Singh gi manung da AK-56 rifle ama bolt action sniper rifle ama amasung 303 rifle ama yauri hairi Imphal East ki Porompat police station gi manung jana leiba mioi kharana surrender tawrakhi ba Kulai Singh gi manung da hand grenade ani amasung nongmai maru kaya maru yauri Imphal Police Station ki makhada leiba mioi kharanasu Imphal West SPO office da 9mm carbine ama surrender tawrakli hairi Popi Pambi Yanthatuna Manghanba amasung drug ki mayokda changchiliba lanjang asida thawai yauna mathau tawriba security force singbo hanagi chief minister N Birena thagatpa phongdorakli social media da thagalakpa warol amada N Birena hai Tamenglong district ki Tamai subdivision ki manung chana leiba all thangjang kuki village da lam ekar tara rom da tharamba Popi Pambi sing security force na kanna yanthatuna manghankhiba adu thagatningai ni haike asigumba ki banana bahot Cyber crime ga mari leinaba thabak thawong singdage miyamna cheksin leinaba Information and Public Relation gi Director ngangom utamna appeal tawrakli chawkholakpagi matung ina lam kayada internet sizinabagi chang hengalakli potchai leiba amasung sel thunga mari leinaba hiram kayada internet sizinari amaromda aranba tawba mioi singna internet ki khuthangda tongan ba crime kaya chatharakli asigumba crime sing asina mioi kaya gi punsida achouba chaithing piri Cyber crime ki chaitheng phanglaba mioi singna khudakta mari leinaba police station singda report tawgadabani hairi Cyber crime ga mari leinana hangdokliba helpline number 1930 miyamna mateng launaba number asida call tawbira u hairi
Manipur ki hanagi Chief Minister oiramlaba N Birendi masana yana resign tawkhrabanina mahak masadi amuk hana CM oirakani haibagi thajaba leite haina Kairao Assembly Constituency ki BJP ki MLA Laurembam Rameswar Maitaina phongdokhre wafam asi ngarang khurai ahongai da leiba Maitai lining luki Maitai sanglen ama sangabagi thauram amada paumi singda MLA Laurembam Rameswar Maitaina phongdokhibani MLA na makha taraduna haikibada Hauzik yamna athuba matamda lamdam asida anoba lengak ama laknaba BJP MLA sing pulaga party ki president yauraga tanari amadi angamba thakta hotnari haiki BJP MLA mayamna marakta wakhal manadaba amata leite hanagi CMD ai isamaksu nungaitaba pendaba mayam leirami adubu mahak hauzikti resign tawkhrabanina pendaba karisu leitre Aikoi hauzik anauba afaba lengak ama lakpa adu ngairi center na su handakti matik chaba afaba luchingba ama hapirakani haibagi thajaba lei karigumba hablaktaba tarabasu aikoi BJP gi MLA singi punchilaga aikoi gi maraktagi afaba matik chaba ama khallaga yamna athuba matamda anauba mara setpa ingtapa leibak ama semnabasu sem sari hairi Loinana hauzik leiriba PR asi yamna athuba matamda lauthoknabasu mari leinabasingda aikoi MLA singna kanna takshili haiba wafamsu mahangna makhata na thamki State asigi ching amasung tampaki mafam singda area domination amadi thiba humbagi thabak leptana chathari Churchandpur district ki Langja area ki security force na yamlaba khulai kaya sing phagat pangamkhre hairi fagalaba khulai sing adudi magazine yauba .303 rifle ama single barrel country made ahum high trajectory modify 81mm mortar pumpi ama IED ahum .303 ke kapayariba maru ahum 81mm mortar country made ki kapayariba maru ama improvised bomb country made ahum amadi improvised bomb ki maru ahum ni hairi amaromda Kangpokpi district ki Leimakhong police station ki manung chanba Chingmang amasung El Champai village area da aina thingkraba aina yadaba maongda sajilamba bunker ani security force singna lokthokre hairi nakal amaromda ngasi ayuk pung 3:30 rom taba duaida security force na mioi ama DIC liquor liter Chamaga Marifutara Romga Konana Wang Mataba Sorong Matakaki Pare Hairi Paraba Mioi Adudi Haigruzan Sur Chandra Singh Chahi Kunga Taru Apokpa Heights Lairen Jau Singni Andro Zambra Lekai Degi Pavani Hairi Pagalaba Polam Singh Aduna Mioi Adu Mari Lainaba Police Station that Sinakre Hairi Security force na aina thingkraba lalholup KCP Noyon gi active member ama fare hairi police ki paw ama gi matung ina mioi adu Imphal East district ki Porongpat police station ki manung chana leiba Singarel Tezpur dagi phabani hairi farba mioi adudi Damu Kangjam Elias Ningjaba chahini phuga tare ni mahak miam da ki han khanganduna sel khaibada chenaba mioi amani hairi Manipur ki ching amasung tampaki mafam singda security force na area domination amadi thiba humbagi thabak leptana chathari Manipur police control room na thadorokpa cherol amagi matung ina national highway to Imphal Dimapur lambi amadi National Highway 37 Imphal Jiribam lambi asida tangai fadana nongmada changdaba yadraba pochai puduna lakpa gari chahunga taramari hariba lambi asida apanba yauduna pusilakre makha tana pochai pusilakpada khudong thiba thoktanabagi damak chingnaningai oiba mafam singda security forces na akanba maongda chakchin tharang lokhatli Manipur district pumna makta pamdaba thodok thoktanabagi damak ching amasung tamda punna checkpoint chamaga tara hangduna achat awok sing check tawduna wahang pahong chathake mioi amata mifami phun tawbadi yaukide haire Matam kayagi mamangdagi mi chatpa yadana leiraklaba wangjing tentha AC gi manung chanba wangjing haitupokpida Turen mathakta saba hanging bridge thong ama miyamgi yenglaga
Kairem Bikhok social worker KSH Priyo Batana Semjin Kibaga Loinana Miam the Sinakre. Thong Asi Wangjing Turel Matakta Saba Yamna Maru Oiba, Wangjing Haitu Pok Vidagi, Wangjing Hodamba Romda Powduna Chatnariba, Amatangairiba Thongi. Matam Kayagi Mamangdagi Thong Asi Lan Bayadana Lerakpana, Mahiru Singi School Chatpa Amadi, Ana Ayak Yaurakpada Awaba Kaya Mayok Naribani. Miamgi Kudong Chadaba Kaya Yenglaga social worker KSH Priyo Batana Yot Amadi Upak Sing Nongna Sindoktuna Semjinba Hokrabani Hairi. Thong Asi Semjinduna Miamda Sinaramba Aduda Apenba Pokladuna Lekai Mio Sing Amadi Lekai Club ki members Singna Fongdurakpada Miamgi Matenga Loinana social worker Priyo Batana Thong Asi Sembirambana Hojikti Yamna Phaba Thong Ama Oire Miamgi Chathok Chasinda Awaba Kaya Leiramba Adu Kokle Hairaduna social worker Priyo Batabu Thagatba Fongdurakli. Laibak Thiba Thodo Asi Ngarang Numidang Wairam Pung Taruka Minute Kuntra Muktaba Aduaida Impal East Porompat Police Station na Konba Khurai Sajor Lekai Mapa Aduaida Thokibani Hairi. Lambida Activa Tongduna Lakpa Nupi Ani Bolero Jeep Amana Thombadege Nupi Ama Kudakta Laikanava Ngamkidana Laikidre Amadi Nupi Amana Sokpadagi Ras Medicity the Pukatuna Laikana Kre Hairi Laikhidraba Nupi Adugi Maming Rosini Kawi Jahi Kuntraga Hundoini Nupi Amana Sokpadagi Laikana Kiba Nupi Adugi Mamingna Kumuksam Anju Jahi Kuntraga Hundoini Hairi Makoi Animak Mantri Bukhige Asanbak Yum Amagi Kada Punna Leminabani Hairi Makha Tarakpada Porompat Police na case ama register to Kibaga Loinana Thodo Adu the January ba Bolero Jeep Adusu Pagat Kresu Hairi. Masamakna hek pokcha bamachanupi chahi mangaga tha mari khakta ngairibi angang amabu mamana mangakta thangna lelaga hatlaba matungda mama masasu thangna thinjinjaduna amuk sizana bahotnaramle hairi thaudok asi ngarang Thobal district ki Khongjom police station ki manung chana leiba Khongjom chingtham maning lekai da thokibani hairi thangna thinjinjaduna sizage tawramlebi mama adugi maming chingtham ongbi Priyadasini chahi kuntra mapuroiba chingtham Premjit kawi hairi Priyadasini ki mapuroiba chingtham Premjit Indo-Tibetan Border Police ITBP da thabak tawbaga loinana mahaki posting Afghanistan da leiki hairi handak Priyadasini masamak masangamdaba maramna yamna ki ganbaga loinana tumba yadabasu amadi mangakna ganba tawgali hairi Mangak nagali haiduna magi mon makada thang macha ama thamlaga tumi hairi numidang wairam lai khurambagi thauram ama tawraga nonganbagi ayukta Priyadasini bu sangduna leiribi mama apokpina mama na machanupi bu hawdoklamlaga mayumda chatkhringai gi matamda imungdagi lawbugi khonjel ama tarakpadagi yumgi miyoi singna chengchilubada Priyadasini na makuta thang macha ama pairaga leirambaga loinana magi machanupi buna mangakta thangna lenbagi I taraga leirambani hairi Mataina masanupi bu puthokuna thokrabada Priyadasini su thoklaktuna sumangda wantharakpadagi mayamna sangsinduna yenglubada mabukta thangna thinjinbagi mafam thengnarakpani hairi khudakta leikaina makhoi anibu hospital da pukhatuna laikanakibani adubu masanupi di lambida adumak laikhidre hairi Manipur da President rule lakraba matungda security force na tampaki khungakpa singbut leptana phaba punbagi thabak chatharakpadagi yaningdaba phongdoktuna ngarang nomidang Thobal district ki tentha amadi salungphamda maira paibi amadi miyamna maira rally chatuna khongjang changchinkhre tentha apunbagi miyamna tentha ki tongan ba mafam singda rally chatkibaga loinana district asigi manung chanba salungphamda su salungpham apunba maira paibi na sinduna rally chatki
कुकी नार्को टेररिस्ट सिंह हाना फाजिलु मरम चाबा सोल्यूशन लेतना खुन ngakchariba isa sing phaba yaroi इंडिया लेंगा की थवोंग यानिंगदे मणिपुर दा पीआर थंबा यारोय अथुबा मतमदा सरकार सेमगदबनी अमदी मणिपुर दगी पीआर लौथो हाइबा खोलाव सिंग लाउखी खोंगदा मैरा पाइबी सिंगना इंडिया गवर्नमेंट मणिपुर मियाम दा येंगलिबा मिडियंग असि यानिंगदे मणिपुर दा पीआर थमजिंदुना खुन ngakpa isa sing phanaba hotnarakpa khudakta lepodabani makha tana खुन ngakpa isa sing phabanaba hotnaraklabadi mama oibi singna tumina yengduna leiroi haina wafam kaya phongdoke District Administration Jiribam Amadi District Child Protection Unit DCPU Jiribam Anina Sinduna Jiribamgi Hillguard Community Hall da 1-day sanitization program for government school teachers POCSO at 2012 and combating child trafficking haiba thauram ama pangthokre ngarangi thauram asida Jiribam District ki MCS SDO Laistram Roshan Singh CWC Jiribam ki chairperson MUTUM Maipaksana Singh Jiribam District ki ZEO Thaudam Amurasi Chanu amasung Jiribam ki SDC branch officer Yumlembam Sanathoina mathang sitna chief guest of honor amasung president oina daista famki ngarang ki thoram asida oja singna maru oina saruk yaki thoram asige technical session da POCSO Act 2012 ke topic ta Purailapam Debarvata Sharma protection officer DCPU Jiribam amadi combating child trafficking ki matangda Malalisam program officer SCPS resource person oina wangangki Handakta inaw na the Advocates Amendment Bill lising ani kun mga haiba bill ama ek onaba puthuragliba bill asigi mayokta Kakching District Bar Association na sinduna hojik Kakching ki machin manaw sing mayada sagalagliba District Court Complex ki manungda wakat mifam phamkhre ngarang phamkhiba wakat mifam aduga mari leinana Kakching District Bar Association ki General Secretary ki thawpuriba B Prem Sharma na phongdorpada Hojik puthuragliba bill asina ek on khrabadi kanagumba clan amana advocate aduda pendaba khara leiduna wakat pana chingba torpa matamda advocate adugi register phawba kakhiba yana leirakpa amadi masina maram oiduna advocate pi sinpham paijariba mioi kayada achauba ninghanaba phawrakpa yaba kaya leibana bill asigi mayokta wakat mifam asi phambani haina phungdoki kanagumba khoigi loop na taraga organization gumbana ukil dak ki hanbana chingba masi khoigi court ki thabak thorom jing procedure da masi apan ba pihan janing de madu jo tobi gano haina khoi Kakching District Bar Association ki maikai dagi thamjari maramdi ngasi khoigi oiriba ukil sing asina taseng laibak si kidamakta yaifana tongan ba role kaya ama yaifana ba kidamakta phaba kaya am tawri haijariba maram asina asigumlaba praja gi sebari am oina laiba ukil sing da amadi court ki thabak thorom chida ayapa pihan bigano Manipur Levy Ground Chandrapur Karsarda Iningthau Gambir Singh amadi Maidingu Narasingh gi mitam mikhum hangdoktuna Government of Manipur gi Art and Cultural gi Director K Dinamani Singh gi team amana laktuna Kasar gi Chandrapur da leiriba Manipur Levy Ground gi mafam yengsinkhre mafam asida Manipur government gi maikaidagi mafam asi semgat sagat nabagi angamba mateng pangduna mafam asi puwari ga tatna thanaba yadraba mafam ama oibanina athuba matamda semgatnaba hotnagani haina Maharaj Gambir Singh Memorial Committee Chandrapur gi mioi singda thajaba piramkhre ngasigi director na lakpa aduda committee gi president Kaisam Vijayapati vice president Kaisam Surjababu assistant secretary Mohan Singh amadi Dr. H Rajmani assistant professor Assam University Silchar su khongchet asida saru yake Tranquility Club Tengtha Haibung Thobal na sinduna
Second Tranquility Club TQC Trophy, Led Irungbam Birlan Memorial State Level Open Tennis Ball Cricket Tournament Lising Ani Kunmanga Team Tara Tarukna Saruk Yaraga Pool Mari Thokna Khaidokuna Ngarangdagi Tentha Haibungda Haudokre Tournament asi Haudokpagi Thoramda Wangjing Tentha AC gi Social Worker Khetri Mayum Priyobatana Athoiba Mitung Manipur Lengaki Higher and Technical University gi Additional Director Pangambam Santi Kumarna Thoram Mapu Aduga MSPDCL Chandel Division gi Deputy General Manager Moirangthem Srikantana Akhanaba Mithunglen Oina Saruk Yake Thoram gi Saruk ama Oina ngasi gi Mithunglen Singna Luchingduna Laikhidraba Irungbam Birlan gi photo da Leisu Katuna Ikai Khumnaba Utki Tournament asigi haudokpa numita nupi sanaroi singbo pukning thaugatpa oina AKSDO khangabok amasung thau thangmaiban gi nupi cricket teamna exhibition match ama sanaki match aduda thau thangmaibana AKSDO khangabokbu run kungani thoida maithiba piki ngasigi match adu thau thangmaibana toss ngamduna hana batting tawbada wicket ani turaga run marifu tara mathoi lobba ngamki masigi paukhumda AKSDO khangabokna wicket mari turaga subnatagi run humpuga mapan khak lobba ngamki thau thangmaiban gi nupi cricket miss Roni Balana ball tara mathoi mayokna bada run kunga mapan lobba ngamduna man of the match ki mana phangki Good shot. Initially have over boundary. Aroibada maroiba paw amu hana pizari Governor na numit tari ni gi manungda khulai sing pikhalang namba khangan khraba matungda security force ta khulai sing leptana pikhanarakle Popi pambi yan thatpa amadi drug ke mayokta chanchiliba lanjang asida thawai yaungna mathau tawriba security force singbu XCM na thagatpa phungdorakle Cyber crime ga mari leinaba thabak thawung singdagi miyamna cheksina lebiu ngangom utam Amadi resign tawkraba CM amuk halaklaroi MLA Ramesor Hauziki oina Mami TV na sandok chaba Paulo Sinjare makata ba pau gi damak bideng taduna lebiu